ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯊꯧꯔꯝꯅꯤꯅ ꯍꯟꯗꯛꯀꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯩꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯒ ꯌꯦꯜꯍꯧꯃꯤꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯑꯌꯥꯝꯕꯒꯤ ꯂꯥꯛꯄꯤꯒꯗꯕ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏꯅ ꯌꯦꯜꯍꯧꯃꯤ ꯀꯝꯃꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯁꯨꯝ ꯄꯥꯖꯕꯗ ꯑꯩꯈꯣꯏ 18ꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯁꯤꯗꯒꯤ ꯈꯤꯇꯪ ꯍꯦꯜꯂꯒꯁꯨ 19ꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯌꯦꯜꯍꯧꯃꯤ ꯀꯝꯃꯨꯅꯤꯇꯤꯁꯤ 19-20ꯅꯤꯊꯣꯏꯁꯦ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯀꯟꯐꯥꯔꯝ ꯑꯣꯏꯒꯗꯕ ꯈꯔ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯗꯨꯅ ꯍꯌꯦꯡꯐꯥꯎꯗꯗꯤ ꯂꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯟꯐꯥꯔꯝ ꯑꯣꯏꯖꯔꯤꯕꯁꯤ ꯇꯥꯡꯈꯨꯜ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯖꯔꯦ ꯊꯪꯒꯥꯜ ꯀꯟꯐꯥꯔꯝ ꯇꯧꯖꯔꯦ ꯄꯥꯎꯃꯩ ꯊꯪꯒꯥꯝ ꯇꯧꯖꯔꯦ ꯃꯥꯎ ꯇꯧꯖꯔꯦ ꯃꯔꯥꯝ ꯇꯧꯖꯔꯦ ꯔꯣꯡꯃꯩ ꯖꯦꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯄꯨꯏ ꯀꯕꯨꯏ ꯑꯗꯨꯒ ꯑꯅꯥꯜ ꯃꯔꯤꯡ ꯃꯣꯌꯣꯟ ꯂꯝꯀꯥꯡ ꯆꯣꯊꯦ ꯇꯔꯥꯎ ꯀꯣꯏꯔꯦꯡ ꯑꯥꯏꯃꯣꯜ ꯈꯥꯔꯝ ꯀꯣꯝ ꯆꯤꯔꯨ ꯃꯣꯟꯁꯥꯡꯅꯆꯤꯡꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯀꯟꯐꯥꯔꯝ ꯇꯧꯖꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯗꯕ ꯂꯝꯕꯤꯗꯗꯤ ꯂꯩꯔꯕ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯅꯕ ꯍꯣꯠꯅꯖꯕ ꯈꯔ ꯑꯃꯁꯨ ꯂꯩꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯌꯥꯝꯁꯤ ꯀꯟꯐꯥꯔꯝ ꯇꯧꯒꯅꯦꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯆꯤꯞꯁꯤ ꯆꯤꯞ 100 ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯖꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯆꯤꯞ 100ꯁꯦ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯦꯂꯤꯒꯦꯠꯁꯤꯡ ꯀꯜꯆꯔꯦꯜ ꯇ꯭ꯔꯨꯞꯁꯤꯡ ꯑꯩꯈꯣꯏ 110 ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯦꯜ ꯇ꯭ꯔꯨꯞꯁꯤ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ 10 ꯑꯩꯈꯣꯏ ꯎꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯍꯥꯏꯇꯥꯔꯦ ꯇꯝꯄꯥꯛꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯁꯨꯒꯨꯅꯨꯒꯤ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯟꯒ ꯂꯣꯏꯅꯅ ꯁꯥꯕ ꯑꯗꯨꯒꯤ ꯖꯒꯣꯏꯗꯨꯃ ꯑꯗꯨꯒ ꯑꯟꯗ꯭ꯔꯣꯒꯤ ꯂꯩꯔꯦ ꯖꯒꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯖꯒꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯖꯒꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃ ꯖꯒꯣꯏ ꯌꯥꯎꯔꯤ ꯑꯗꯨꯒ ꯄꯧꯁꯥ ꯖꯒꯣꯏ ꯌꯥꯎꯔꯤ ꯆꯨꯄꯨꯡ ꯆꯣꯂꯣꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯒꯤ ꯄꯦꯅꯥꯒꯤ ꯆꯣꯂꯣꯝ ꯌꯥꯎꯔꯤ ꯂꯣꯏꯅꯅ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯃꯤꯡ ꯃꯌꯥꯝꯅ ꯈꯪꯕꯤꯈꯤꯕ ꯕꯦꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯃꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯥꯁꯤ ꯑꯩꯈꯣꯏ ꯃꯊꯟꯗꯅ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁꯁꯤ ꯅꯠꯇꯕ ꯆꯤꯡꯃꯤꯒꯤ ꯑꯃꯒ ꯃꯩꯇꯩꯒꯤ ꯇꯝꯃꯤꯒꯤ ꯑꯃꯒ ꯑꯅꯤꯁꯤꯅ ꯀꯝꯕꯥꯏꯟ ꯇꯧꯔꯒ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯁꯨ ꯎꯠꯅꯅꯕ ꯑꯩꯈꯣꯏ ꯊꯑꯣꯏꯅ ꯑꯈꯟꯅꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯇ꯭ꯔꯨꯞ ꯇꯝꯄꯥꯛꯀꯤ ꯁꯨꯃꯥꯏꯅ 9 ꯑꯃꯒ ꯆꯤꯡꯒꯤ 9 ꯑꯃꯒ ꯀꯜꯆꯔꯦꯜ ꯇ꯭ꯔꯨꯞꯁꯤ 19ꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤꯁꯤ ꯑꯗꯨꯅ ꯍꯌꯦꯡꯒꯤ 4ꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜꯁꯤꯡꯒꯤ ꯆꯤꯡꯒꯤ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯁꯤꯗ ꯔꯤꯄꯣꯔꯠ ꯇꯧꯒꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯆꯤꯡꯗꯒꯤ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯞꯁꯤꯡ ꯑꯗꯨꯒ ꯀꯜꯆꯔꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯣꯅꯦꯕꯜ MP ꯅ ꯔꯤꯁꯤꯞꯁꯟ ꯄꯤꯕꯤꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯥꯡ 13 ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯅꯨꯃꯤꯠꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯄꯨꯡ 9 ꯇꯥꯕꯗꯒꯤ ꯄꯨꯜꯂꯒ ꯀꯪꯂꯥ ꯇꯥꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤꯁꯤꯄꯦꯟ ꯈꯨꯗꯤꯡꯃꯛ ꯗꯦꯂꯤꯒꯦꯠ ꯈꯨꯗꯤꯡꯃꯛ ꯀꯜꯆꯔꯦꯜ ꯑꯩꯈꯣꯏ ꯇꯤꯝ ꯈꯨꯗꯤꯡꯃꯛ ꯆꯤꯞ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯔꯒ ꯑꯩꯈꯣꯏ ꯀꯪꯂꯥ ꯐꯥꯎꯕ ꯈꯣꯡꯁꯥꯜꯂꯛꯀꯅꯤ ꯑꯗꯨꯅ ꯄꯨꯡ 9ꯗꯒꯤ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗꯒꯤ ꯈꯣꯡꯁꯥꯟꯕ ꯍꯧꯕꯁꯤꯅ ꯑꯩꯈꯣꯏꯅ ꯀꯪꯂꯥꯗ ꯊꯨꯡꯉꯕ ꯃꯇꯨꯡꯗ ꯀꯪꯂꯥꯗ ꯃꯦꯔꯥ ꯊꯥꯡꯃꯩ ꯆꯤꯡꯈꯠꯀꯅꯤ ꯃꯦꯟ ꯇꯣꯡꯒꯅꯤ ꯌꯦꯡꯈꯣꯡ ꯇꯝꯒꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯌꯨꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯄꯨꯡ 12:30 ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯗ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯒꯅꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯐꯪꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯃꯤꯅꯤꯁꯇꯔ MLA ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯤꯁꯅꯔꯁꯤꯡ ꯑꯗꯨ DCꯁꯤꯡ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯗꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯊꯧꯔꯝꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯒꯨꯝꯅ ꯍꯟꯗꯛꯁꯨ ꯄꯥꯡꯊꯣꯛꯅꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯤꯡꯃꯤ ꯑꯃꯁꯨꯡ ꯇꯝꯃꯤ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯌꯥꯝꯅ ꯀꯃꯜ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯦ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯀꯅꯤ ꯁꯤꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯣꯠ ꯂꯥꯟꯅꯕ ꯆꯤꯡꯃꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯣꯏ ꯏꯁꯩ ꯎꯠꯄ ꯇꯝꯃꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯐꯤꯅꯆꯤꯡꯕ ꯆꯤꯡꯃꯤꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ
ꯇꯝꯃꯤꯁꯤꯡꯒꯤꯁꯨ ꯂꯩꯖꯕ ꯖꯒꯣꯏ ꯏꯁꯩ ꯎꯠꯂꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯖꯦꯜꯁꯤꯡ ꯍꯧ ꯆꯣꯡꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯕꯤꯒꯅꯦꯅ ꯈꯟꯖꯩ